ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯑꯍꯥꯟꯕꯗ ꯔꯣꯕꯤꯟ ꯃꯉꯥꯡꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯃꯤꯉꯣꯟꯗ ꯇꯥꯏꯅꯒꯨꯝꯁꯤ ꯌꯥꯝꯅ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯥꯁꯤꯡꯗꯨꯅꯤ꯫ ꯍꯥꯏꯔꯨꯔꯒ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯃꯩꯇꯩ ꯁꯥꯔꯒ ꯀꯣꯏꯕꯤꯕꯅꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨ ꯋꯥꯊꯤꯅꯤ, ꯃꯁꯥꯅ ꯈꯪꯅ ꯌꯥꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯋꯨꯟ ꯁꯦꯠꯀꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯣ꯫ ꯇꯁꯦꯡꯅ ꯃꯄꯥ ꯃꯃꯥꯁꯤꯡꯗꯣ ꯁꯨꯈꯪ ꯈꯪꯗꯕ꯭ꯔꯥ? ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯇꯕ꯭ꯔꯥ? ꯃꯁꯥ ꯃꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯖꯠꯇꯨꯕꯨ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯡꯇꯣꯛꯂꯨꯔꯒ ꯃꯁꯥꯗ ꯀꯥꯟꯅꯗꯣꯏꯁꯤ ꯀꯔꯤꯅꯣ? ꯈꯨꯎ ꯈꯨꯔꯥꯏꯗ ꯏꯖꯠ ꯄꯥꯟꯕ ꯅꯣꯏꯗꯤ ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯣ ꯇꯁꯦꯡꯅ꯫ ꯔꯦꯠ ꯂꯥꯏꯠ ꯑꯦꯔꯤꯌꯥꯗ ꯂꯩꯒꯦꯁꯨ ꯂꯩꯈ꯭ꯔꯣ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯅꯣ ꯅꯣꯏꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯥꯎꯊꯗꯣꯏꯁꯦ? ꯚꯔꯖꯤꯅꯤꯇꯤ ꯁꯥꯔꯒ ꯁ꯭ꯋꯥꯏꯗ ꯐꯣꯡꯅ ꯁꯥꯟꯅ ꯌꯨꯅꯩꯕꯒꯤ ꯅꯨꯄꯤꯁꯤꯡ ꯃꯄꯥꯟꯗ ꯂꯩꯔꯒ ꯃꯌꯥꯡꯒ ꯑꯐ꯭ꯔꯤꯀꯥ ꯅꯨꯄꯥꯒ ꯂꯦꯡ ꯀꯣꯟꯅꯔꯒ ꯃꯩꯇꯩ ꯃꯕꯨꯡ ꯊꯦꯡꯅꯕꯗ ꯊꯧ ꯋꯥ ꯁꯥꯗ꯭ꯔꯕ ꯅꯣꯏꯅ ꯏ ꯖꯥꯇꯤꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯤ ꯑꯐꯕꯅꯣ ꯄꯣꯔꯛꯇꯣꯏꯁꯦ? ꯃꯊꯪꯗ ꯀꯣꯔꯣꯡꯉꯝꯕ ꯈꯨꯃꯟꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ, ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯌꯥꯔꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒ ꯂꯩꯔꯝꯂꯦ, ꯃꯁꯤꯕꯨ ꯀꯟꯒꯅꯤ ꯍꯣꯠꯅꯖꯔꯨꯕ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯊꯪꯗ RK ꯏꯆꯟꯊꯣꯏꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯃꯌꯥꯝ ꯌꯥꯏꯐꯔꯕ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯑꯣꯏꯃꯤꯟꯅꯔꯁꯤ, ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯤꯗꯕ ꯐꯨꯔꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯁꯤ꯫ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯁꯦ ꯄꯨꯟꯅ ꯌꯥꯏꯐꯔꯦ꯫